ꯃꯃꯥꯒꯤ ꯅꯨꯡꯁꯤꯕ ꯃꯄꯥꯒꯤ ꯅꯨꯡꯁꯤꯕ ꯑꯩꯅ ꯄꯨꯔꯥ ꯐꯪꯗꯅ ꯆꯥꯎꯔꯛꯑꯕꯅꯤ. ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯖꯗꯅ ꯀꯞꯄꯦ. ꯀꯩꯅꯣꯗꯤ ꯏꯃꯥꯒꯤ ꯑꯉꯥꯡꯗꯣ ꯆꯍꯤ ꯀꯌꯥꯗꯤ ꯁꯨꯔꯦ? ꯆꯍꯤ 22 ꯁꯨꯔꯦ. ꯕꯕꯥ ꯍꯧꯖꯤꯛꯁꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯣ? ꯅꯨꯡꯉꯥꯏꯇꯦ, ꯍꯤꯞꯄꯦ. ꯁꯣꯜꯂꯦꯕ, ꯑꯃꯨꯛꯇ ꯁꯨꯃꯥꯏꯅ ꯅꯥꯗꯦꯕ. ꯂꯩ ꯄꯥꯞ ꯇꯧꯔꯕ ꯍꯥꯏꯅ ꯈꯜꯂꯒ ꯑꯩ ꯏꯁꯣꯔꯗ ꯍꯥꯏꯖꯔꯤ. ꯍꯣꯏ ꯍꯣꯏ. ꯑꯗꯣ ꯏꯃꯥꯒꯤ ꯊꯃꯣꯏꯗꯗꯤ ꯍꯧꯖꯤꯛ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯂꯧꯁꯤꯟꯖꯔꯦꯀꯣ? ꯑꯩꯗꯤ ꯑꯁꯦꯡꯕꯗ ꯂꯧꯁꯜꯂ. ꯑꯩꯗꯤ ꯅꯍꯥꯟꯋꯥꯏꯁꯨ ꯑꯁ꯭ꯋꯥꯏꯗ ꯂꯩꯕ ꯃꯤꯗꯣ ꯑꯩꯗ ꯕꯥꯞꯇꯥꯏꯖ ꯂꯧꯔꯒꯦꯁꯨ ꯍꯥꯏꯔꯕꯅꯦꯕ. ꯑꯗꯣ ꯃꯣꯏꯅ ꯉꯥꯏꯈꯣ, ꯍꯧꯖꯤꯛ ꯃꯇꯝ ꯋꯥꯠꯂꯤ, ꯅꯪ ꯇꯧꯈꯤꯅꯨ, ꯉꯥꯏꯈꯣ ꯈꯔꯗꯤ ꯂꯩꯔ ꯇꯧ ꯍꯥꯏꯅ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯊꯝꯈꯤꯕꯅꯦꯕ. ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯑꯔꯣꯏꯕꯗꯗꯤ ꯑꯩ ꯑꯣꯖꯥꯒ ꯋꯥꯔꯤ ꯁꯥꯅꯤꯡꯉꯦ. ꯁ꯭ꯋꯥꯏꯗ ꯇꯧꯅꯩꯁꯦ ꯑꯩꯅ ꯍꯦꯜꯂꯤꯒ ꯃꯥꯅ ꯍꯦꯜꯂꯤꯒ ꯏꯁꯣꯔ ꯃꯤꯔꯥꯏꯕ ꯅꯠꯇꯦꯀꯣ. ꯃꯣꯏꯒꯤ ꯋꯥꯈꯜꯁꯤꯡꯁꯦ ꯑꯃꯗ ꯑꯩꯅ ꯍꯦꯜꯂꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯃ ꯂꯩꯗ꯭ꯔꯅꯦ. ꯑꯗꯨ ꯈꯔ ꯆꯠꯅꯕꯗꯨꯒ ꯑꯩꯅꯀꯣ ꯍꯧꯖꯤꯛ ꯍꯟꯗꯛꯀꯤ ꯏꯁꯣꯔꯒꯤ ꯋꯥꯔꯤꯁꯦ ꯑꯣꯖꯥꯒꯤ ꯑꯗꯨꯝ ꯃꯣꯕꯥꯏꯜꯗ ꯑꯌꯥꯝꯕꯗ ꯇꯥꯅ ꯑꯌꯥꯝꯕ ꯃꯤꯅꯁꯨ ꯑꯣꯖꯥꯕꯨ ꯌꯥꯝꯅ ꯊꯥꯖꯅ ꯂꯣꯏꯅ ꯃꯐꯝꯗ ꯍꯥꯏꯅꯔꯛꯄꯗ ꯑꯩ ꯃꯣꯏꯗꯁꯨ ꯑꯣꯖꯥꯕꯨ ꯌꯥꯝ ꯊꯥꯖꯔꯦꯕꯀꯣ. ꯑꯗꯨꯅ ꯑꯩꯅ ꯔꯤꯁꯥꯔꯁ ꯇꯧꯕꯗꯣ ꯑꯣꯖꯥꯗꯣ ꯑꯗꯨꯝ ꯊꯤꯒꯠꯂꯛꯏꯗꯣ ꯑꯗꯨꯒꯤ. ꯍꯣꯏ ꯍꯣꯏ ꯃꯥ, ꯑꯩꯗꯤ ꯀꯅꯥꯁꯨ ꯅꯠꯇꯦ, ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯒꯤ ꯊꯧꯒꯜ ꯇꯧꯖꯕꯅꯤ. ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯟꯕ, ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯜꯂꯤ ꯃꯥ ꯀꯣ. ꯑꯗꯣ ꯏꯃꯥꯅꯁꯨ ꯏꯃꯥꯒꯤ ꯏꯆꯥꯅꯨꯄꯥꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯔꯝꯗ ꯇꯠꯇꯅ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ. ꯑꯗꯨꯗꯤ ꯃꯥ ꯍꯧꯖꯤꯛꯇꯤ ꯋꯥꯈꯥꯛꯇꯤ ꯈꯪꯉꯛꯑꯦ. ꯑꯗꯣ ꯑꯩꯅ ꯉꯔꯥꯡꯁꯨ ꯋꯥꯔꯤ ꯇꯧꯔꯦ. ꯏꯕꯨꯡꯉꯣ, ꯀꯩꯒꯨꯝꯕ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯅꯁꯥꯁꯤꯅ ꯀꯩꯅꯣ ꯇꯧꯔꯗꯤ ꯀꯥꯟꯅꯗꯦ. ꯏꯃꯥ ꯏꯆꯥ ꯏꯁꯣꯔ ꯅꯠꯇꯅ ꯀꯩꯁꯨ ꯅꯠꯇꯦ. ꯏꯃꯥ ꯏꯆꯥꯃꯨꯛ ꯆꯪꯈ꯭ꯔꯗꯤ. ꯑꯗꯣ ꯑꯩꯗꯤꯅꯦ ꯅꯪ ꯉꯥꯏꯔꯒ ꯂꯩꯕꯅꯤ. ꯅꯪꯅ ꯍꯦꯛ ꯍꯣꯏ ꯍꯥꯏꯕꯗꯣꯀꯣ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯕꯥꯞꯇꯥꯏꯖ ꯇꯧꯁꯦ ꯍꯥꯏꯅ ꯍꯥꯏꯕꯅꯦꯕ. ꯑꯗꯨꯒꯤ ꯃꯥꯒ ꯑꯉꯥꯡꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯒꯗ꯭ꯔꯥ ꯉꯥꯛꯇꯪ? ꯍꯧꯖꯤꯛꯇꯤ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯔꯤ, ꯇꯨꯝꯃꯤꯕ. ꯑꯗꯣ ꯃꯇꯝ ꯐꯪꯕꯗ ꯑꯣꯖꯥꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯍꯟꯒꯦ ꯑꯩꯅ. ꯑꯗꯣ ꯃꯥ ꯍꯧꯖꯤꯛ ꯇꯨꯝꯗꯅ ꯂꯩ. ꯑꯗꯨꯏꯗꯣ ꯑꯩꯅ ꯄ꯭ꯔꯦꯌꯔ ꯑꯃꯨꯛ ꯇꯧꯊꯣꯛꯑꯗꯤ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯋꯥꯈꯜꯁꯦ ꯌꯥꯝ ꯀꯟꯅ ꯆꯤꯡꯅꯕꯗꯣ ꯑꯣꯖꯥꯅ ꯑꯃꯨꯛꯇꯪ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯔꯛꯑꯗꯤ ꯍꯥꯏꯅ. ꯍꯣꯏ. ꯑꯗꯣ ꯑꯩꯅ ꯄ꯭ꯔꯦꯌꯔ ꯇꯧꯕꯗꯣ ꯃꯥꯁꯨ ꯇꯥꯔꯒꯗꯤ ꯐꯒꯗꯧꯕ. ꯍꯣꯏ. ꯑꯗꯨꯕꯨꯗꯤ ꯇꯥꯅꯤ. ꯁꯅꯥꯕꯤ, ꯁꯦ ꯅꯪꯒꯤ ꯄ꯭ꯔꯦꯌꯔ ꯇꯧꯔꯛꯀꯅꯤ ꯈꯪꯕ꯭ꯔꯥ? ꯁꯦ ꯃꯥꯏꯁꯦ ꯑꯣꯟꯊꯣꯔꯛꯑꯣ ꯁꯣꯝꯗ. ꯁꯦ ꯁꯣꯝꯗ ꯑꯣꯟꯊꯣꯔꯛꯑꯣ. ꯁꯦ. ꯍꯣꯏ ꯑꯣꯖꯥ, ꯇꯧꯕꯤꯔꯛꯑꯣ. ꯃꯥꯒꯤ ꯃꯃꯤꯡ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯏꯃꯥ. ꯃꯥꯏ ꯃꯃꯤꯡ ꯁꯥꯅꯨ ꯀꯧꯏ. ꯁꯥꯅꯨ. ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯛꯄꯁꯦ ꯃꯥ ꯇꯥꯕ꯭ꯔꯥ? ꯇꯥꯏ. ꯁꯅꯥꯕꯤ, ꯇꯥꯏ ꯅꯠꯇ꯭ꯔ. ꯑꯩ ꯀꯧꯔꯛꯀꯦꯀꯣ ꯃꯉꯣꯟꯗ. ꯍꯣꯏ. ꯁꯥꯅꯨ. ꯅꯪ ꯇꯨꯝ ꯍꯧꯒꯠꯂꯕꯣ? ꯍꯛꯆꯥꯡ ꯀꯩ ꯇꯧꯒꯦ? ꯉꯝꯗꯦ ꯍꯥꯏꯔꯣ? ꯉꯝꯗꯕꯗꯣ ꯅꯪ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯥꯡꯗꯗꯤ ꯅꯪ ꯋꯥꯔꯤꯗꯨ ꯇꯥꯔꯕꯣ? ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯕ꯭ꯔꯥ? ꯈꯪꯗ꯭ꯔꯤꯕꯣ? ꯁꯥꯅꯨ. ꯋꯥꯁꯦ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯍꯥꯏꯕ. ꯃꯁꯥ ꯌꯥꯝ ꯉꯝꯗꯕ꯭ꯔꯥꯅꯦ? ꯉꯝꯗꯦ, ꯑꯗꯨꯅꯅꯤ. ꯆꯥꯛꯀꯗꯤ ꯆꯥꯕ꯭ꯔꯣ? ꯆꯥꯛꯇꯣ ꯉꯔꯥꯡꯗꯤ ꯈꯤꯇꯪ ꯑꯩꯅ ꯄꯤꯖꯈ꯭ꯔꯦꯕ. ꯑꯩꯒꯤꯗꯤ ꯀꯩꯝ ꯆꯥꯗ꯭ꯔꯤ. ꯁꯣꯏꯗꯅ ꯐꯒꯅꯤ ꯁꯥꯅꯨ, ꯌꯦꯡꯉꯨꯀꯣ. ꯁꯣꯏꯗꯅ ꯐꯒꯅꯤ. ꯑꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯈꯨꯔꯝꯕꯤꯌꯨ. ꯖꯤꯁꯨ ꯈ꯭ꯔꯤꯁꯇ, ꯑꯩꯒꯤ ꯑꯋꯥꯕ, ꯑꯩꯒꯤ ꯑꯅꯥꯕ ꯀꯣꯛꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ. ꯃꯔꯝꯗꯤ ꯀꯣꯛꯍꯟꯕ, ꯐꯍꯟꯕ, ꯑꯁꯤꯕ ꯍꯤꯡꯒꯠꯍꯟꯕ, ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯂꯥꯛꯄ ꯃꯄꯨꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯤ. ꯑꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯏꯅꯥꯎꯕꯨ ꯋꯥꯍꯟꯕ ꯅꯠꯇꯦ ꯏꯃꯥ. ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯅꯥꯕꯨꯁꯨ ꯋꯥꯍꯟꯗꯦ. ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯅꯥꯕꯨꯁꯨ ꯅꯥꯍꯟꯗꯦ. ꯑꯗꯨꯕꯨ ꯅꯥꯍꯜꯂꯤꯕꯗꯣ ꯑꯃꯗꯨꯅꯅꯤ. ꯍꯣꯏ. ꯑꯗꯨꯗꯩꯗꯤ ꯏꯃꯥ ꯈꯪꯕ꯭ꯔꯥ? ꯅꯥꯍꯜꯂꯤꯗꯣ ꯑꯃꯗꯨꯅꯅꯦꯕ. ꯍꯣꯏ. ꯃꯃꯤꯡ ꯄꯟꯗ꯭ꯔꯁꯨ ꯑꯗꯨꯝ ꯈꯪꯉꯦꯗꯅ ꯏꯃꯥꯅ. ꯈꯪꯉꯤ. ꯃꯥꯅ ꯈꯨꯔꯝꯃꯨꯕꯗꯣ, ꯃꯉꯣꯟꯗ ꯆꯪꯉꯨꯕꯗꯣ, ꯑꯗꯨꯅ ꯃꯣꯏꯒꯤꯗꯤ ꯅꯥꯍꯟꯕ, ꯆꯦꯠꯄ, ꯍꯥꯠꯇꯣꯛꯄꯁꯤ ꯃꯣꯏꯒꯤ ꯊꯕꯛꯅꯤ. ꯑꯗꯨꯅ ꯃꯥꯅ ꯈꯨꯔꯝꯃꯨꯕꯗꯨꯒ ꯑꯩꯅ ꯀꯩ ꯇꯧ ꯉꯝꯃꯤ ꯌꯦꯡꯉꯨ ꯍꯥꯏꯕꯗꯨ ꯎꯠꯂꯛꯏꯅꯤ. ꯑꯗꯨꯕꯨ ꯃꯥꯅ ꯈꯪꯗꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯣ ꯏꯃꯥꯅ ꯊꯥꯖꯩ ꯍꯥꯏꯕꯗꯣ. ꯏꯃꯥꯅ ꯏꯆꯥ ꯅꯨꯄꯥꯒꯤꯗꯃꯛꯇ ꯍꯥꯏꯖꯕꯤꯕꯗꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯥꯔꯤꯕꯅꯤ.
ꯑꯗꯨꯅ ꯍꯧꯖꯤꯛꯃꯛ ꯐꯅꯤ ꯏꯆꯥꯅꯨꯒꯤ ꯑꯅꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯀꯅꯤ ꯑꯩꯈꯣꯏ ꯅꯧꯅ ꯄꯥꯈꯪ ꯑꯣꯏꯈꯠꯂꯛꯄꯒꯤ ꯏꯃꯥ ꯅꯠꯇ꯭ꯔꯥ ꯃꯥꯒꯤ ꯋꯥꯈꯜꯗꯁꯨ ꯃꯌꯥꯝ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯇꯤꯟꯅꯔꯝꯒꯅꯤ ꯑꯗꯩ ꯃꯤꯅ ꯑꯃꯅ ꯍꯥꯏꯅꯔꯛꯄ ꯈꯪꯗꯅ ꯍꯥꯏꯔꯛꯄꯗꯨ ꯃꯥꯁꯨ ꯑꯗꯨꯝ ꯇꯥꯔꯝꯒꯅꯤ ꯑꯗꯨꯅ ꯊꯃꯣꯏꯗ ꯑꯗꯨꯝ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯟꯕꯅꯦꯕ ꯑꯗꯣ ꯏꯁꯣꯔꯅ ꯁꯣꯛꯄꯤꯕ ꯑꯣꯏꯁꯅꯨ ꯏꯃꯥ ꯑꯝꯇꯪ ꯃꯥꯒꯤ ꯏꯃꯥꯅ ꯃꯥꯒꯤ ꯃꯁꯥꯗ ꯁꯣꯛꯄꯤꯌꯨ ꯍꯣꯏ ꯁꯣꯛꯄ ꯍꯜꯂꯦꯂꯨꯌꯥ 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 ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯁꯔꯒꯅ ꯐꯝꯕꯥꯜ ꯑꯣꯏꯔꯒ ꯇꯥꯏꯕꯪꯄꯥꯟꯅ ꯈꯣꯡꯅꯦꯠ ꯑꯣꯏꯕꯤꯕ ꯃꯔꯣꯜ ꯑꯍꯨꯝꯕꯨ ꯂꯩꯁꯦꯝꯕꯤꯕ ꯑꯕ꯭ꯔꯥꯍꯝ ꯏꯖꯥꯛ ꯑꯃꯁꯨꯡ ꯌꯥꯀꯨꯕꯀꯤ ꯏꯄꯥ ꯏꯁꯣꯔ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯐꯖꯕ ꯅꯨꯃꯤꯠ ꯑꯃ ꯄꯤꯅꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯉꯁꯤꯒꯤ ꯑꯌꯨꯛ ꯑꯁꯤꯗ ꯅꯆꯥꯅ ꯏꯃꯥꯒꯤ ꯐꯣꯟ ꯇꯧꯕꯤꯔꯛꯂꯤꯕ ꯏꯃꯥ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯁꯥꯅꯨꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯤ ꯏꯄꯥ ꯏꯁꯣꯔ ꯃꯍꯥꯛꯅ ꯏꯄꯥꯕꯨ ꯐꯖꯅ ꯈꯪꯖꯗꯕꯒꯤ ꯃꯔꯝꯅ ꯏꯄꯥꯒꯤ ꯃꯑꯣꯡ ꯂꯧꯕ ꯏꯄꯥ ꯁꯥꯕ ꯏꯁꯣꯔ ꯁꯥꯕ ꯀꯌꯥꯗ ꯃꯍꯥꯛꯅ ꯈꯨꯔꯝꯗꯨꯅ ꯍꯥꯏꯖꯗꯨꯅ ꯆꯪꯖꯗꯨꯅ ꯇꯧꯈꯤꯕꯒꯤ ꯃꯔꯝꯅ ꯏꯄꯥ ꯃꯥꯒꯤ ꯃꯁꯥꯗꯁꯨ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯨꯅ ꯂꯩ ꯏꯄꯥ ꯑꯗꯨꯕꯨ ꯏꯃꯥ ꯑꯁꯤꯅ ꯅꯆꯥꯗ ꯐꯣꯟ ꯇꯧꯍꯟꯕꯤꯔꯛꯂꯤ ꯑꯃꯁꯨꯡ ꯏꯄꯥꯗ ꯍꯥꯏꯖꯔꯒꯗꯤ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯩ ꯏꯄꯥ ꯏꯃꯥꯁꯤꯅ ꯊꯥꯖꯩ ꯏꯄꯥꯅ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯟꯅ ꯆꯥꯎꯏ ꯏꯄꯥꯗꯤ ꯏꯁꯣꯔꯅꯤ ꯏꯄꯥꯗ ꯈꯨꯔꯝꯗꯕꯒꯤ ꯃꯔꯝꯅ ꯂꯥꯛꯄꯅꯤ ꯍꯥꯏꯕꯁꯦ ꯏꯄꯥ ꯄ꯭ꯔꯚꯨ ꯅꯆꯥꯅꯨꯄꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯂꯦꯟꯗ ꯍꯥꯏꯖꯔꯤ ꯏꯄꯥ ꯁꯥꯅꯨꯒꯤ ꯃꯁꯥꯗ ꯂꯩꯔꯝꯕ ꯑꯅꯥꯕ ꯑꯌꯦꯠꯄ ꯑꯃꯝꯕꯒꯤ ꯄꯥꯡꯒꯜ ꯐꯠꯇꯕꯒꯤ ꯄꯥꯡꯒꯜ ꯂꯩꯔꯝꯕ ꯇꯥꯔꯒꯁꯨ ꯅꯆꯥꯅꯨꯄꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯤꯈꯤꯕ ꯀꯜꯚꯔꯤꯒꯤ ꯀ꯭ꯔꯣꯁꯇ ꯇꯥꯈꯤꯕ ꯏ ꯑꯗꯨꯒꯤ ꯃꯄꯥꯜꯅ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯄꯨꯝꯅꯃꯛ ꯊꯣꯛꯄ ꯑꯣꯏꯁꯅꯨ ꯄ꯭ꯔꯚꯨ ꯏꯁꯣꯔ ꯏꯅꯥꯎ ꯁꯥꯅꯨꯒꯤ ꯃꯀꯣꯛꯇꯒꯤꯅ ꯃꯈꯣꯡ ꯐꯥꯎꯕꯗ ꯏꯄꯥꯅ ꯁꯣꯛꯄꯤꯌꯨ ꯏꯄꯥꯒꯤ ꯏꯅ ꯇꯥꯛꯈꯤꯕ ꯏꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯅꯍꯧꯅꯅ ꯆꯥꯝꯊꯣꯛꯄꯤꯌꯨ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯆꯕ ꯉꯝꯕ ꯑꯣꯏꯍꯟꯕꯤꯌꯨ ꯑꯃꯝꯕꯒꯤ ꯐꯠꯇꯕꯅ ꯌꯦꯠꯂꯤꯕ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯌꯦꯠꯂꯝꯕ ꯊꯧꯔꯥꯡ ꯂꯩꯔꯒꯁꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯀꯣꯛꯄ ꯑꯣꯏꯁꯅꯨ ꯏꯄꯥ ꯏꯁꯣꯔ ꯉꯁꯤꯗꯒꯤꯗꯤ ꯏꯃꯨꯡ ꯑꯁꯤꯗ ꯕ꯭ꯂꯦꯁꯤꯡ ꯏꯄꯥꯒꯤ ꯕ꯭ꯂꯦꯁꯤꯡ ꯍꯩꯊꯕꯤꯌꯨ ꯏꯄꯥ ꯏꯁꯣꯔ ꯅꯆꯥ ꯑꯩꯈꯣꯏꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯏꯄꯥ ꯅꯍꯥꯛ ꯅꯠꯇꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯅꯠꯇꯅ ꯄꯄꯥ ꯏꯁꯣꯔ ꯅꯠꯇꯅ ꯊꯋꯥꯏ ꯑꯁꯦꯡꯕ ꯅꯠꯇꯅ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯂꯣꯏꯅꯕꯤꯕꯒꯤ ꯃꯄꯥꯜꯅ ꯁꯥꯅꯨꯒꯤ ꯑꯅꯥꯕ ꯃꯤꯀꯨꯞ ꯑꯁꯤꯗꯒꯤ ꯐꯕ ꯑꯣꯏꯁꯅꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯃꯤꯀꯨꯞ ꯑꯁꯤꯗꯒꯤ ꯐꯕ ꯑꯣꯏꯁꯅꯨ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯊꯕꯛ ꯁꯨꯕꯤꯕ ꯑꯃꯝꯕ ꯐꯠꯇꯕ ꯑꯃꯣꯠꯄꯒꯤ ꯖꯥꯗꯨ ꯃꯟꯇꯔ ꯍꯩꯀꯥꯞ ꯖꯩꯀꯥꯞꯀꯤ ꯀꯥꯂꯥ ꯖꯥꯗꯨꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯁꯤꯗꯨꯅ ꯐꯨꯝꯗꯨꯅ ꯍꯤꯡꯒꯠꯄ ꯂꯦꯡꯕꯤꯔꯛꯀꯗꯧꯔꯤꯕ ꯏꯁꯣꯔꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯆꯥꯅꯨꯄꯥ ꯅꯥꯖꯔꯦꯠꯀꯤ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯄꯨꯝꯅꯃꯛ ꯐꯕ ꯑꯣꯏꯔꯁꯅꯨ ꯍꯛꯆꯥꯡ ꯇꯦꯛꯈꯠꯂꯛꯇꯨꯅ ꯅꯥꯕ ꯐꯔꯛꯇꯨꯅ ꯃꯃꯥ ꯃꯆꯥ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕ ꯏꯄꯥꯅ ꯂꯣꯏꯅꯕꯤꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯉꯁꯤꯗꯒꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯏꯃꯥꯒꯤ ꯃꯊꯛꯇ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯥ ꯁꯥꯅꯨꯒꯤ ꯃꯊꯛꯇ ꯄꯕꯤꯇ꯭ꯔ ꯑꯥꯠꯃꯥꯒꯤ ꯑꯗꯨꯒꯨꯝꯂꯕ ꯂꯣꯏꯅꯕꯤꯕꯗꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯂꯥꯛꯄ ꯑꯣꯏꯔꯁꯅꯨ ꯏꯄꯥ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯍꯜꯂꯦꯂꯨꯌꯥ ꯏꯄꯥꯅ ꯁꯣꯏꯗꯅ ꯂꯥꯛꯍꯟꯕꯤꯌꯨ ꯍꯜꯂꯦꯂꯨꯌꯥ ꯑꯥꯃꯦꯟ 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 ꯏꯃꯥ ꯊꯥꯒꯠꯆꯔꯤ ꯁꯣꯏꯗꯅ ꯐꯒꯅꯤꯀꯣ ꯏꯃꯥ ꯐꯔꯦ ꯐꯅꯤ ꯏꯃꯥꯗꯣ ꯀꯩꯁꯨꯝꯗꯨꯒ ꯂꯥꯡꯇꯛꯅꯒꯅꯨ ꯃꯥꯒꯤ ꯐꯠꯇꯕꯒꯤ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯣꯏꯈ꯭ꯔꯕꯅꯤ ꯀꯜꯚꯥꯔꯤꯒꯤ ꯀ꯭ꯔꯣꯁꯇꯅꯦ ꯏꯃꯥ ꯈꯣꯡꯈꯥꯗ ꯊꯝꯈ꯭ꯔꯕꯅꯤ ꯈꯣꯡꯈꯥꯗ ꯅꯝꯁꯤꯜꯂ ꯊꯝꯈ꯭ꯔꯕꯅꯤ ꯂꯣꯏ ꯆꯠꯈ꯭ꯔꯁꯅꯨ ꯆꯠꯈ꯭ꯔꯁꯅꯨ ꯏꯃꯥꯅ ꯏꯆꯥꯒꯤꯗꯃꯛꯇꯁꯨ ꯄꯨꯜꯂꯒ ꯍꯥꯏꯖꯧ ꯑꯗꯨꯒ ꯏꯃꯥꯒꯤ ꯌꯨꯝꯗ ꯕꯥꯏꯕꯜ ꯂꯩꯕ꯭ꯔꯥ ꯂꯩ ꯕꯥꯏꯕꯜꯗꯣ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯄꯥꯎ ꯏꯃꯥ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯒꯁꯨ ꯄꯥꯎ ꯕꯥꯏꯕꯜ ꯄꯥꯗꯕ ꯌꯥꯗꯦꯀꯣ ꯑꯗꯨꯗꯤ ꯄꯥꯏ ꯄꯥꯎ ꯕꯥꯏꯕꯜ ꯄꯥꯗ꯭ꯔꯤꯉꯩꯗꯅꯦ ꯑꯗꯨꯗꯤ ꯑꯗꯨꯝ ꯆꯠꯇꯅ ꯑꯗꯨꯝ ꯑꯩꯒꯤ ꯀꯩꯅꯣ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯗꯦ ꯑꯩꯗꯤ ꯊꯕꯛ ꯆꯠꯄꯗꯁꯨ ꯊꯕꯛ ꯃꯐꯝꯗꯁꯨ ꯑꯃ ꯊꯝꯃꯦꯕ ꯍꯣꯏ ꯑꯗꯨꯝ ꯄꯥꯅ ꯂꯩ ꯑꯗꯨꯒꯅꯦ ꯏꯃꯥ ꯕꯥꯏꯕꯜ ꯄꯥꯗ꯭ꯔꯤꯉꯩꯗ ꯑꯃꯨꯛꯇꯪ ꯄ꯭ꯔꯦꯌꯔ ꯃꯆꯥ ꯑꯃꯇꯪ ꯇꯧꯊꯣꯛꯄꯤꯌꯨ ꯀꯃꯥꯏꯅ ꯇꯧꯅꯤ ꯏꯄꯥ ꯏꯁꯣꯔ ꯏꯄꯥꯒꯤ ꯑꯍꯤꯡꯕ ꯋꯥꯍꯩ ꯑꯁꯦ ꯑꯩꯅ ꯉꯥꯏꯍꯥꯛꯇꯪ ꯄꯥꯖꯒꯦ ꯏꯄꯥꯒꯤ ꯋꯥꯍꯩ ꯏꯄꯥꯒꯤ ꯑꯩꯉꯣꯟꯗ ꯁꯣꯛꯄꯤꯌꯨ ꯏꯄꯥꯒꯤ ꯋꯥꯍꯩ ꯐꯣꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯌꯨ ꯏꯃꯥ ꯕꯥꯏꯕꯜꯁꯦ ꯏꯁꯣꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯃꯀꯣ ꯑꯃꯨꯛ ꯋꯥꯍꯩ ꯑꯃꯇꯪ ꯄꯥꯔꯁꯨ ꯁꯨꯝ ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯄꯔꯥ ꯐꯥꯕ ꯑꯗꯨꯃꯥꯏꯅ ꯄꯥꯗꯣꯏ ꯅꯠꯇꯦ ꯈꯪꯕ ꯏꯃꯥ ꯑꯃꯇꯪ ꯄꯥꯔꯒꯅꯦ ꯏꯁꯥ ꯊꯥꯒꯠꯆꯔꯤ ꯏꯄꯥꯅ ꯐꯣꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯒ ꯄꯥꯕꯤꯌꯨ ꯏꯃꯥꯅ ꯇꯨꯝꯃꯤꯕ ꯀꯣꯛꯇꯣ ꯑꯗꯨꯒꯤ ꯀꯣꯛꯂꯣꯝ ꯊꯪꯕꯗ ꯊꯝꯕꯤꯌꯨ ꯑꯗꯨꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯕꯥꯏꯕꯜꯅ ꯏꯃꯥꯒꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯏꯃꯥꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯑꯗꯨꯅ ꯕꯥꯏꯕꯜꯗꯨꯅ ꯏꯃꯥꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯒꯤ ꯃꯀꯣꯛꯇ ꯊꯝꯕꯤꯌꯨ ꯑꯗꯨꯒꯗꯤ ꯊꯝꯃꯒ ꯏꯃꯥꯅꯁꯨ ꯑꯗꯨꯝ ꯃꯩ ꯎꯁꯟꯕꯤꯌꯨ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯃꯆꯥ ꯇꯧꯕꯁꯦ ꯏꯁꯣꯔꯅ ꯌꯥꯝꯅ ꯍꯔꯥꯎꯖꯩꯑꯕ ꯏꯃꯥ ꯑꯩꯈꯣꯏꯗꯤ ꯃꯄꯨꯡ ꯐꯥꯕ ꯅꯠꯇꯦ ꯆꯨꯝꯕ꯭ꯔꯥ ꯑꯩꯈꯣꯏ ꯌꯥꯝꯅ ꯈꯪꯕ ꯍꯩꯕ ꯅꯠꯇꯦ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯈꯪꯕ ꯃꯤꯁꯨ ꯂꯩꯇꯦ
macana ka khangda khangda macana loan khara khara haiba hairekpada mama papa haibadu nusidro tabda hoi hoi adugumna khoina haibasi shorna nusibeba de khogi shor di asawbagi shorna trina adoni ithabagi jubra saise ngasi doctor chasi na haibani hoi ma adoni paisa ka thibuge pam leite bu ko to ni ma tha para chasi anh thằng nào cũng thà phá bây giờ bro thì sao tu bro hơn bro tàu chỉ để vào anh gì anh làm cái ngồi ra xe tụi mình dừng ở đây vậy à đây đây nữa ngồi ra đâm đâm phun tàu về đây thì nó là cái đây ra đâm đâm tàu là về thì rồi cái tàu hơn cái đúng phải giờ này này cái món gì tu tập hơn nó đúng đây vậy mà xôi nó phải cái chân rồi cái cô mình tàu là cái có ra nhầm ngoài đấy ra mà có ra tàu về được Thank you. Aduga mayam aina prayer tawrabagi aina short haizaraba matung minute ani muki matung dei masina muka phone to bire madusu mayam tabiu disturb oidra kaino kallibo adi short yam thagale yam harawre waja na prathana tawpa matung ne mami che he ne na chingali aba adugi am harawa ina adugi waja da taklaiba hoi yam nungai oja nungai keno tawga do mayam na dingangi I jawgi batugi doctor da pujamu aina doctor pujamba jadi hai bana khaitani dana hai ba mi biji mayam ni hai ba du taru yadra ina khallaga ishorna dum phanjara ne khalle ka do do batangde adu ni do haraw mani na oja da taklai ni mai manari singga sil hoi ado ima I jawba se kaino khangdre o batane ko jeli gumba I matum ma ogiba ado adugido aina prayer taro matung dara mamangdara adugi kai mamangdani nara nundang ni tawri adugai dei dum kaptana ta leirabani kai noi no dik tawdori se upai sibu doctor daiba doctor si changura di paisa na ta na di doctor do ya bro do mani do ine na wakhan de nuai kana leiraba adei dei ne nongalaga ne ai hai ai nundang de din sangi pung 10 makhai mu ta ba duga ko oja ji wa ngai su ta laga tumamani do ai na khallaga ai na phone de tawraktraba adugi ne ine nongala tawrage ai na prayer amta tawhange ne do oja gi prayer tawrakasi cho yam thagale oja mami mana do hogat lu ya gane leiram ba hogat leba hogatlaba adugi jam au hogatle am haraure oja adugi ma hujikti aiga wari sanaba yagadra ima hujikse ma se makhong ama changge ba ko adu thoglakki khano duga dum sange ma tholag amta aiga wari sanan lu ko hoi asini mayam praise the lord yam thagali shorbu mayam ima si aiga mamang da khangna jaba ima nate Guwahati dagini ado aigi number lobiraga ishorgi wapau tabadagi ngonda phone tawbirakpani mayam ekhoida holy bible na takthok piba amale mark hariba larika dugi pandup 13 ki pada 15 13 13 amasung 19 taibang pan punamakta chatuna taibang mi pumnamakta afaba wapau sandu thajaraba amasung baptize lawraba mahakpukan bigani thajadaba adubu aranba tahangani khudam sing asi thajaba mi singa loinagani Maikoina aigi mingda bhut sing tanthokani maikoina anouba lon sing ngangani maikoina lin sing paikhatkani maikoina hu thaklabasu maduna maikoibu karisu amangba thogaloi maikoina anaba singi mathakta khut thambada fagani hairi bai pagi wahai asi thamoida thamjeraga prayer tawjakibani amasung prayer tawdringagi mamangdadi ishorda haijadringagi mamangda magi angang ado hugatpa phawba ngamamde hai ado prayer tawro matungda yam harau harauna imana phone tawbirei hoji hogalle mamit mana singe saksare haiduna haibire mayam yam ishor yam thagale mayam ishor gi thaujalni ado mayam ima aduna magi masanupa do doctor da amtang su puraga amtang magi masaf hen phagatnabugi damakta check up tawningi haiduna ingonda haibirakpani mayam amasung ima dugi wahai tajaba matamda aina su hangjaba matamda ima do office amada kogi wai sitpa sumaina tawbugi yamna macha ama tawjaraga lupa 3,3 thada fangi hai aduni mayam ado angang dugi narakpa matamda doctor da layengnabugi punabagi paisa phawda leiti haiduna imana haibirakpani aduga machanupa ama khatani mayam aduna mayam ai ingonda su ishorna mangonda prayer ga loinana paisa gi sel gi ba mateng khara su pangningbugi apambase ingonda phawjarakpani ado mayam ekhoi fellowship ki maikei dagi ekhoi fellowship su mayam ekhoi gi sumaina laita layer sing da mateng adum pangduna lakpagi maramna handak se paisa su khara short oibani ado mayam aiga oja rojes ekhoi gi
ओजा खरा वारी सानरगा अखोइना ngamba खरा तौरगा हापमिनसी हाइदुना अखोइना खरदी मतेंग पांगजरगनी मिखोइदा मिखोइ नौना थाजरकपा नौना ईश्वरदा लाक्सबनी अदुगा मयाम अदुगी असिदी आइना रेकॉर्ड तौजहौद्रे इमादुनि ngonda हाइबिरकपनी ओजा अइगी सनुपासे ngasiदगिदी जिसु ख्रिस्ट तबु खुरमनी हाइदुना हाइरे मासु खंगे हाइदुना को मयाम मिखोइ फैमिली जिसु ख्रिस्ट बु थागचदुना लई खुरमजदुना लईरे मरमदुना यंगबिरिबा जिसु ख्रिस्तगी थौजालदा लेजबा जिसु ख्रिस्तना कनबिरबा मचासिंगदसु अमुका हना सोइ रिक्वेस्ट तौजगे हाइरिबी मासिगी मगी मचादु डॉक्टर पुनबगी दमकता अखोइ अंगम खरदंग मतेंग पामिनसी हाइरिबी इमादुदा मतेंग याम पांगनिंगबा अंगोंदा फावरे मरमदी आइना इमागी वखन खल्लिंगैदा मतेंग पांगे हैना खनबगा मागी फोन लाक्सनबगुंबा अंगोंदा सुमाय थोइ मयाम को अदुगा मोइदा हेना थौना हापोइना मयामसु प्रभु जीसुगी मिंगदा अंगम खरदंग मतेंग पांगबिरो अमसुंग अखोइ पुल्लगा अखोइ फेलोशिप की माइकैदेगी पुल्लगा मयाम इमादुदा डॉक्टर दगा पूरगा लायंगनबगी अमसुंग मसा हेना फगतनबगी मचानुपादुगी दमकता अखोइ मतेंग पांगनसी थागतचरी प्रेज द लॉर्ड मसिनी आइदी कनासु नचदे मयाम ईश्वरगी ईश्वरबु थाजबा ईश्वरगी वपाव अफबा वपाव से मयामदा खंगनजनबगी दमकता होनजबा अदुगा जीसु ख्रिस्ट कनानो हाइबसे ताकथोकचबनी मरमदि ngasi जीसु ख्रिस्तगी अचुंबा उथोकपगी महुत्ता जीसु ख्रिस्त थाजई हाइनदि हाइरगा जीसु ख्रिस्तन हाइदबा वाहै ngakta मिचम हतोकपा ngang हतोकपा लानगी वाहै ngata हाइबसे तारकपा मतमदगी ईश्वरगी अचुंबदो इन फंगदोकचरिबनी अदोमना सपोर्ट तौबिबगी दमक थागचरी हेन हेन इपागी थौगल तौजगे मयामना सोइगी दमक प्रेयर निंगसिंगबिउ अदुगा हाइरिबि गुवाहाटीगी इमादो मागी दमक मंगोंदा मतेंग पांगमिनसे मयाम एगी जीपे नंबर से मखादा हापसरमगे असिदा अदोमना ngambीबा मतेंग पांगबिरो अखोइ मयामना पुल्लगदि सोइदना मतेंग पांगबा ngamgani हाइबसे ngonda फावसे प्रेज द लॉर्ड मतुंगदा अनौबा वपाव अमगा लोइनना टेस्टिमोनी अमगा लोइनना लाक्सगे नौना चैनल असिदा लाक्पिरगदि चैनल असिदा नौ लाक्पिबा तारगदि सब्सक्राइब तौबिरमो अदुगा मयामना खंगबा यानबा शेयर तौबिरमो one and only God is to Christa can be very much. Can be a Kadoriba, Sagada, Tambi Kadoriba. Amen.